खरा थापा लमदम अमनी महौसागी ओइबा निंगथीबा फजबा अदु खक्तना कोइसिनदना इंगना चिकना लेबा लमदमनी लमदम असिगी ममिंगदी इंगेलपुर कौई इंगेलपुर कौखिबगी वारिसु अदुमुक लei मियोइबा अखोइना कोइना चतुना मफम मफम यारेक्तुना लेरिंगे मतम अदुदगी हौना मफम असिदा इंगेल लेरांग खक्तमक मनिंग मखा तमना लेसा तमनमी कनागिसु अथिंगबा यावदना अदुबु चौखलकपगी मतुंग इन्ना कोइना चतुना नुमितना ताखिबा मफमदा यारेखिबगी महुत अकक्नबा मफम अमदा लेदुना शुनोम तौदुना लेबा पामनरगले फजबा हाइबसिमदी मियोइबा खुदिंगमकी मितफमनी इंगेल लेई कौबी माबुसु मिताख्रे लानमई थादुना इंगेल लेई लेरांग खरा मांगहनख्रे अमदगी अनि अनिदगी अहुम असुम लेरकपना हौजिक्ति इंगेल लेई कौबी लेरांगदु मफम अदुदा उबा फंगिद्रे युम मनुंगदा अमममगुंबदी तांगना थानरी मफम अदुबु निंगसिंगबगी थोलिबा इंगेलपुर हाइरिबा ममिंगसी असी खक्ता ngairabani नुमिदांग वाइरमगी मतमनी खुन अदुगी ओइना लेरिबा पुखरी अचौबदुदा सनारैदु सनाबुन मपुदुना इसिंग सोकदबगी थोगलई मागी मता थारिक था अमदी लेहाउगा लोइनना लेहाउना सनारे सनारे नोगलगा हाउना कौदसु अदुम ताई हाइरो कइनो मा हाइगे तौबनी हाइररुसिरा खंगदे थारिक थाना हौरा अनि मागी हौनबीसे वादो हाइनिंगद्रदिने अदुम हाइरुनो अमुक कक्साबी सादना ककक थिल्लनेबा लेहाउ खुमदे पुकसेप्ता येपक्पा चेततु पुथोक्तुना से सनारे सेसे नंगिने हाइदना ता थेंबुंगना पिरंबनी सनारेना अइना ngसाइना खंगबनी सिगुम्बा नटदि नंगना पुरकपा पावबो लेहाउ अयाम हाइनदेको थारिक था लेहाउगी मखुतगी चेदु मुल्लगा पिरोगदा पाखुम पीबा पीदबा हाइदुना मोइ मोइगी वखल तारे लेहाउ करी हाइनो पासी लाउ है लेहाउना इस खुईगसे ओंतोकना फजख्रेदा सनारे तारुद्रे अदुगी महुत सनाबुना दुमा इसिंग पिक थना हापतुना चेपलपना येपसिंदुना हाइरई नोयने लेहाउको को ऐ हालमगे सनारे दो अदुमक चटख्रे कई कीदुना चेलगा सवोमोंगने हाइबदुनी ओइरिबदु थेंबुंगी वारीदगी नाथैदुना चेलकलगा थेंबुंग मसाग ओइन हेक थेंगनरे सनारे ता थेंबुंग लेहाउदा ngarang pire haibadi khangzare थारिक था मखोय अनिना पाहोबनी अदुना मोय अनिना पाखुम पिजरनी सनारे असि खक हाइरमदुना अदुमक थुना यांगना चटख्रे थेंबुंग थुना यांगना चटख्रिबा मंगोंदा येंगदुना लेहौई अदुगा अमुकसु लावहौई अइना इबसु नते चिठीदो ता थंबौना इबनी अदुना मोय मसेन हंजरनी कोइनु खंगदेबो सेल गतिंगदना इहल्लुरिन पाबुंगना बोरा अमा पाइरगा सेलेब अमा पाइरगा स्कूल काव हाइदना तौरिङै मतमदुदने इहजरमदि चिठीदा ओइसु इबा हाइरमदौनी मिगोंदा हंजिन हंजिन हाइबसु तल्ली असुमना मतम खरा हौजिन खरबा मतुंग थेंबुंगी ममा इबेमदु लेखितबा सही फारकलबनी मपा इबुंगोना इबुंगो थेंबुंग नंगबु नुपी अमता थिजिलो हाइबसु यादे चाकसिबु पाली नाइना थोंगनबसिबु नुंगाइरिब्रो बाबुंग अइसु हाइरिनी यादा तौरिनी इसाना हाइबदा याद्रगा अइना हाइबा तारेदना थेंबुंग पाखतना ए करिनोदा बाबुंग नसुना चा फंगबा यारबा मतमसिदा बाबुंगी नुपी हाइनबाई इकाइजेको है थोराइ मचा नकोक्तुदा ngaइरेने याउरसे हा वखल खंदबदि ngamdrabani अइना हाइरिसे लौसिनबा ngamdrene नंगना हाइरुबदा यारक्तबा नुपीदो अइना ओइन हाइनरगा लोइरेदना हाइबनिने अइगिसे थेंबुंग मकोकादो खोलदुना हो अदुरा बाबु है ममिंग मथादो हाइरो बाबु अवांग लेकाइगी सनारेदो येरा अदु ओइरे अदुदिने इपाना मिटना कुपदा यारकनी हौजिमक हेक्ता चलुगे थेंबुंगी मपादो असि हाइरदुना मफी सेमदुना दमक थोख्रे अदुगा सनारे होइदा लाई सनारेगसु हाना ओंगनरे बाजिया कदमदा चटपिरुबनो थेंबुंगी मपाना सिदा सुम लाकपनी नोय बाजीदी लेत्रो लेये मख्वांगदा नाय हाइदना मांगोंदा फकमा थारगा हिफौबनी इमुंगदा हिपोसु यादे
ꯆꯪꯁꯦ ꯕꯥꯖꯤ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯒ ꯁꯅꯥꯔꯩꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥꯁꯨ ꯆꯪꯂꯛꯏꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯑꯦ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯍꯩ ꯕꯦꯝꯃ ꯆꯥ ꯂꯣꯜꯂꯛꯑꯣ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ ꯅꯣꯛꯂꯒ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯄꯣꯠ ꯑꯃꯁꯨ ꯏꯇꯥꯎꯗ ꯁꯨꯝ ꯂꯩꯈꯤꯕꯗꯨꯗ ꯍꯦꯛꯇ ꯏꯄꯣꯠꯇꯣ ꯊꯧꯕ ꯑꯣꯏꯅ ꯂꯥꯛꯏꯕꯅꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥꯅ ꯉꯛꯅ ꯍꯩꯃꯥ ꯑꯩꯗꯤ ꯉꯍꯥꯟ ꯃꯈꯣꯏ ꯈꯪꯗꯦꯅꯦ ꯀꯔꯤ ꯄꯣꯠꯅꯣ ꯏꯇꯥꯎ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯂꯥꯛꯏꯕꯅꯤꯅꯦ ꯁꯅꯥꯔꯩꯒꯤ ꯃꯄꯥꯗꯨ ꯅꯣꯛꯂꯗꯨꯅ ꯏꯍꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯨꯕꯒ ꯃꯥꯜꯂꯨꯔꯒ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯁꯨ ꯂꯨꯔꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯔꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯦꯝꯕꯨꯡ ꯍꯦꯛ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯗꯤ ꯋꯥꯉꯥꯡꯗꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯥꯜꯂꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ ꯇꯁꯦꯡꯅ ꯏꯄꯪ ꯄꯪꯖꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛꯅꯤ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯁꯨꯕ ꯅꯠꯇꯦ ꯃꯄꯥꯅ ꯍꯣꯠꯅꯖꯈꯤꯕꯒꯤ ꯃꯍꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯛꯄꯗꯨꯗ ꯁꯅꯥꯔꯩꯅ ꯌꯦꯅꯈꯥꯗ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯊꯦꯝꯕꯨꯡ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯃꯩꯐꯨ ꯑꯗꯨꯃꯒ ꯀꯝꯄꯣꯔ ꯑꯃ ꯏꯜꯂꯗꯨꯅ ꯐꯝꯂꯤ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯍꯥꯎꯅꯦ ꯅꯨꯄꯤ ꯅꯤꯡꯊꯝꯊꯥ ꯆꯪꯕꯗꯤ ꯉꯔꯥꯡ ꯉꯍꯥꯟꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇꯒꯤ ꯅꯪꯅ ꯃꯩꯐꯨꯕꯨ ꯍꯧꯒꯠꯄꯋꯣ ꯀꯝꯄꯣꯔꯕꯨ ꯏꯟꯕꯣ ꯅꯪ ꯎꯕꯗꯅꯦ ꯑꯩ ꯑꯣꯏꯅ ꯏꯪꯂꯝꯕꯒꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯦꯀꯣ ꯏꯁ ꯅꯪ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯏꯪꯅꯤꯅ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯅꯪ ꯏꯪꯗ꯭ꯔꯗꯤ ꯃꯩꯐꯨꯁꯦ ꯍꯩꯗꯣꯛꯄꯤꯈꯤꯒꯦ ꯊꯦꯝꯕꯨꯡꯗꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯩꯐꯨꯗꯨ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯗꯣꯛꯈꯤ ꯀꯣꯟ ꯆꯥꯝꯕꯒꯤ ꯇꯥꯔꯛꯂꯤꯕ ꯃꯆꯨꯝꯗꯨꯗ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯅꯪ ꯆꯪꯉꯝꯃꯨꯆꯣ ꯑꯩ ꯊꯕꯛꯁꯦ ꯉꯟꯅ ꯂꯣꯏꯁꯤꯟꯖꯒꯦ ꯇꯧꯕꯅꯤ ꯃꯩꯁꯦ ꯑꯃꯨꯛ ꯁꯦꯡꯉꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤꯕꯨ ꯀꯩꯅꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯊꯦꯝꯕꯨꯡꯗꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯟꯊꯗꯨꯅ ꯃꯩꯇꯥꯟꯁꯤꯡꯗꯨ ꯈꯨꯝꯖꯤꯟꯒꯦ ꯇꯧꯕꯗ ꯏꯜꯂꯤꯕ ꯀꯝꯄꯣꯔꯒꯤ ꯐꯤꯖꯦꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯆꯣꯠꯈ꯭ꯔꯦ ꯑꯁ ꯇꯥ ꯊꯦꯝꯕꯣ ꯁꯦ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯕꯤꯔꯝꯃꯣ ꯑꯩ ꯇꯧꯖꯍꯧꯔꯒꯦꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯨꯔꯣ ꯆꯠꯂꯣ ꯀꯝꯄꯣꯔꯗꯨꯁꯨꯅꯦ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯁꯅꯥꯔꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯦꯝꯕꯨꯡꯗꯨ ꯄꯩꯔꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯅꯤꯗꯀꯣ ꯕꯥꯖꯤꯒꯤ ꯃꯥ ꯌꯦꯡꯕꯗꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯩꯗꯥꯁꯦ ꯑꯩꯁꯨ ꯍꯦꯛ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯗꯦꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯝꯄꯣꯔꯗꯨ ꯑꯃꯨꯛ ꯇꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯥꯝꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯣꯡꯖꯦꯜꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯦꯝꯕꯨꯡꯁꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯖꯤꯛꯇꯗꯤ ꯁꯨꯖꯜꯂꯨꯕ ꯁꯨꯝ ꯃꯌꯥꯝ ꯆꯥꯔꯒ ꯂꯩꯀꯥꯏꯒꯤ ꯄꯥꯈꯣꯟ ꯈꯔ ꯆꯠ ꯇꯧꯗꯅ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯦꯗꯅ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯈꯟꯗꯣꯏꯁꯤꯕꯣ ꯕꯥꯖꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩꯗꯣ ꯅꯪ ꯑꯩ ꯏꯆꯥꯁꯤꯅ ꯆꯥꯗꯅ ꯀꯌꯥም ꯆꯥꯒꯅꯤꯒꯦ ꯀꯣꯟꯅꯅꯤ ꯑꯗꯨꯝ ꯑꯁ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯅꯪꯁꯦ ꯐꯅ ꯁꯤꯡꯈꯤꯕꯣꯏ ꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯄꯨꯔꯥ ꯕꯨꯙꯨ ꯑꯣꯏ ꯂꯩꯔꯝꯃꯤ ꯃꯤ ꯅꯨꯄꯥꯅꯅꯦ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯒꯤ ꯀꯩꯗꯒꯤ ꯃꯇꯝ ꯍꯦꯟꯖꯤꯟꯅ ꯁꯨꯗꯅ ꯀꯩꯗꯧꯗꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯁꯪꯅꯗ꯭ꯔꯦ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯅꯅꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ ꯆꯥꯛꯀꯧꯕꯒꯤ ꯋꯥꯕꯨ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯂꯩꯖꯅꯤꯗ ꯁꯅꯥꯔꯩ ꯉꯥꯡꯅꯔꯨꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯀꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯩꯗꯧꯔꯦ ꯏꯃꯧꯕꯦꯝꯃ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯅꯥꯏꯅ ꯊꯥꯡꯉꯤꯗ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯉꯥꯡꯅꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯕꯒꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯇꯧꯗꯅ ꯂꯩꯔꯦ ꯃꯁꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯩꯅꯁꯨ ꯃꯊꯟꯇꯅꯤ ꯍꯥꯏꯗꯅꯅꯦ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯕꯒ ꯄꯨꯡꯁꯣꯏ ꯁꯣꯏꯈ꯭ꯔꯕꯅꯤ ꯕꯥꯖꯤꯌꯥ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯅꯁꯨ ꯈꯔ ꯇꯥꯟꯁꯤꯜꯂꯗꯤ ꯑꯗꯨꯝ ꯂꯦꯡꯂꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯂꯥꯛꯄꯒ ꯆꯠꯄꯒ ꯌꯦꯡꯅꯔꯗꯤ ꯆꯠꯄꯅ ꯍꯦꯟꯖꯤꯜꯂꯛꯏ
इकाई हंगोइना हाइजरबदा हयें इचाना ताइबंग फाउरकलगा माना सुमाइना सुम लेरदि कइनो तौदोइसे सिबु याम सिंगबदि मालुबनि मादि याम पंग लेरमि कमदौनी बेमा अपंगबसे अखोइना सिनबगा नंगी लाइबकना तंबगा नंगी ओइनादि थोकलरेदना कमदौनी अस पंगबा हकमनसु पंगख्रेदा खंगदेदा बाजी अइगी लाइबकसे इबेमा लाइबकता हंजिन हंजिन ngame matagum dandi pan badudine soidana afaba thokhange ningamabassu thokhidabasu yai aduna ne leiriba tamlam labasi da penthoksi hoi baji asumna sanare lausing kaya thadaba haurakle magi nupabu khajik toirabasu wakhal tanaba thabak ingkhang suning nomning bapoknaba haidana mathangi ayukto makuna nga khara pharui haiduna leirari sanare na inthina semduna nga du thongli चाक चारसे हाइना थेम्बुंग अमदि मागी मपादु चंगलई सनारे निंगथीना सेमलिबा चाक चाकलुक अनिदु पुथोरई थेम्बुंग मदु उबदा मागी नुपीदा तिंगक तिंगक येंगलई चाबिरो खैदौरगे कइनो अइगे सांगनगदा चाकसिसु सिखक्ता नुपा खोंग चोलगा चिन चोले हाइदुनि नंगदि खोंगदि लाइरदना खुद फावबा चोत्रे कदाइदगी चिन चोट तौरिबनो इ कई हाइनिंगिबदुना थेम्बुंगी मपाना नाखंदगी हाउख्रे ngasigi nga sidine mayek sengna hawiko asi hairaduna mana chariba sak pukhamduda makhut hamjilamduna thokre thembungdi saktu chaba hawbaga natri adumak yengduna leiri sanareisu magi sak chaluktu puthokduna chari thembung sauningna hawgatuna adumak thokre sanare nokmi charaga chairiba singadu amuk loisili thembunggi mapanasu sanareibo luna tawba henjilai nomagi numit amadi thembungdu sauningna mapana pothaduna leiriba kaduda lai thembunggi mapana bungo kaidaure thembung waraurap tawna pabwa nasani kaidi khangli boire thembunggi mapana mo khangdadi kainu ne he isabu kamaina kauduino aduga nasana haiba wa amata suyadaba thembunggi mapana adu manane nangi nupida hangoko ipa ngai hakta pothage nang thoina hainingba leitradi asi hairaduna phaglang lomda onsinduna hiplaga leikhre thembung upai leita adumak thoragli aduga maning lomda magi nupigi manakta lai thembungna chanare kai haige nupa kaigino nangna chak ising thongbada michang mikhai ga yam naise pabungi banida thabak tawba mida hena mai onsin bani kaino nangsu thabak suradi baji da tawri sidagine nangonda ne hedoini is pabung su thabak subana te ko maral mayam chai tharaga mamang thakta kanna hotna khibagi wa khibagi hojik nungairiba nangsu hayengwai nungai na ba haidana hojik tagi wahaliba khangabra is kaya dano yengune nupa kaya dano yengunate baji leiriba makhaidi phai baji leitraba kandadi kaino ekhoina tawduse baji na tungsilamba singsidhi adum jathokini hayeng janingai leitradi pharaktani min hojik piriba izat sanman singse amata phangdaba suyai ko kai wata ne ge dudi wata gi wanate aina haisini nangna suningri phawbadine adumaina dum chani ko sanare asi hairamduna haugatkhre thembung mathanda phamduna wakhan khali mi kaubanina ahawbasu chaningba phawrubanina thabak suba chatlagi khalai lawlingba matam oirakpaduda masu magi lawbok aduda mapan niktuna thabak suhaliba mayam adugi marakta masu laktuna thabak subadu yawnaba hotnari makhutta pairiba khulai du phawba niyom chumna paiba haiba nate tawribadu mayamdo murum sone asibu kamdangna thabak subani thoklei janu khangdeda tawrise yengune phau len braibune makhuchi oina lendana tokpa tarimi numit aduma su haukhre mathangi ayuktu thembung masa mawugado itin thindoi nomata tawruba thabak nate tawruribado adumna matam khara haukhre thabakti itau tawba nate maming tagi thoibani sanaraisu khangdaba nate
ꯑꯁꯨꯝꯅ ꯂꯧ ꯂꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯏ ꯊꯦꯝꯕꯨꯡ ꯑꯁꯦ ꯌꯥꯝ ꯄꯪꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯄꯪꯗꯦꯅꯦ ꯁꯦ꯫ ꯍꯣꯏꯅꯦ, ꯊꯕꯛ ꯂꯩꯊꯣꯛꯄꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ꯫ ꯍꯣ, ꯊꯕꯛ ꯍꯥꯏꯁꯦ ꯈꯔ ꯅꯧꯔꯤꯉꯩꯗꯒꯤ ꯈꯔ ꯂꯣꯏꯅ ꯇꯝꯕ ꯍꯧꯗꯧꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯁꯤꯡꯖꯪ ꯊꯥꯡꯒꯣꯟ ꯄꯥꯏꯗꯅ ꯁꯨꯔꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦꯅꯦ, ꯃꯤꯠꯁꯦ ꯍꯦꯛ ꯄꯥꯡꯂꯛꯄꯗꯒꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯍꯩꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯃꯌꯨꯝꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯐꯥꯎꯕ ꯊꯥꯡꯍꯟꯗ ꯃꯄꯥꯗꯨꯅꯅꯦ ꯃꯊꯟꯇꯅꯤꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯤ ꯄꯣꯠꯅꯤ꯫ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯊꯕꯛ ꯁꯨꯕꯒ ꯊꯣꯛꯂꯛꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯩꯕꯒꯨꯝ ꯃꯥꯁꯨ ꯊꯕꯛ ꯂꯩꯊꯣꯛꯄ ꯍꯩꯖꯔꯤꯅꯤ ꯀꯩꯅꯣꯅꯦ꯫ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯅꯦꯍꯦ꯫ ꯃꯌꯥꯝꯗꯨ ꯑꯁꯤ ꯍꯥꯏꯅꯔꯒ ꯅꯣꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯂꯨꯝꯈ꯭ꯔꯕ ꯃꯄꯨꯟ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯦꯛ ꯊꯥꯡꯒꯠꯇꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯐꯝꯂꯝꯕ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯅꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ ꯁꯅꯥꯔꯩꯅ, ꯅꯨꯄꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯤ ꯍꯥꯏꯕ ꯅꯪꯅ ꯏꯁꯧ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯊꯕꯛ ꯂꯩꯊꯣꯛꯄ ꯍꯩꯕ ꯀꯥꯏꯅꯒ꯫ ꯅꯪꯅ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ, ꯃꯤꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ, ꯉꯥꯡꯁꯅꯨ꯫ ꯍꯌꯦꯡꯗꯩꯗꯤ ꯈꯪꯅꯤꯗꯅ꯫ ꯁꯅꯥꯔꯩ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯊꯦꯝꯕꯨ, ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯉꯥꯡꯂꯛꯏꯕ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯏꯁꯥꯁꯦ ꯍꯦꯟꯅ ꯐꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯔꯩ ꯂꯣꯏꯔꯦ ꯑꯗꯨꯗ꯫ ꯑꯩꯅ ꯊꯕꯛꯁꯨ ꯍꯥꯏꯕꯗꯤꯅꯦ, ꯌꯦꯡꯉꯣ, ꯏꯁꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯒꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯀꯩꯅꯣꯝꯃ ꯂꯩꯔꯒ ꯆꯥꯕ, ꯅꯠꯇ꯭ꯔꯁꯨꯅꯦ ꯀꯩꯅꯣꯝꯃ ꯁꯦꯠꯄ ꯀꯥꯏꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦꯗꯣ꯫ ꯑꯗꯨꯏ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝꯅꯦ ꯁꯦꯜ ꯇꯥꯅꯤꯡꯒꯗꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯐꯠꯇꯕ ꯑꯣꯜꯂꯛꯏꯁꯦ꯫ ꯅꯪꯁꯨ ꯐꯠꯇꯕ ꯑꯣꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯍꯟꯅꯤꯡꯈꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯗꯨ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯁꯅꯥꯔꯩꯗ ꯄꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯁꯣꯏꯕꯨꯝꯗꯨꯅꯤ꯫ ꯍꯥꯎꯅ ꯍꯦꯛ ꯏꯔꯣꯜꯂꯣ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯕꯥꯖꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯁꯨꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯂꯨꯅ ꯇꯧꯔꯤꯁꯦ ꯅꯃꯧ ꯅꯨꯄꯤ ꯈꯛꯇꯗꯅꯤ, ꯑꯩꯈꯣꯏꯒꯗꯤ ꯑꯝꯇ ꯎꯕ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ, ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ, ꯀꯇꯟ ꯑꯄꯪꯖꯥꯎ ꯅꯉꯣꯟꯗ ꯂꯩꯕꯗ ꯌꯥꯔꯛꯏꯕ ꯅꯨꯄꯤꯁꯦ꯫ ꯇꯧꯕꯤꯌꯨ, ꯃꯥꯅ ꯄꯥꯕꯨꯡꯁꯦ ꯐꯖꯅꯗꯤ ꯁꯨꯝꯃꯕꯅꯤꯀꯣ꯫ ꯁꯅꯥꯔꯩꯅ, ꯏꯁ, ꯁꯨꯝꯖꯗꯦ, ꯕꯥꯖꯤꯅꯗꯤꯅꯦ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯅꯤ꯫ ꯑꯣ, ꯍꯥꯟꯅꯗꯤ ꯅꯨꯡꯁꯤꯔꯝꯃꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯏꯃꯧ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯉꯥꯛꯇꯅꯤ, ꯑꯩꯒ ꯃꯔꯩ ꯌꯦꯠꯅꯔꯁꯨ ꯅꯪꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯂꯤꯗꯨꯅꯤ꯫ ꯁꯅꯥꯔꯩ ꯅꯣꯛꯑꯗꯨꯅ, ꯑꯗꯨꯗꯤ ꯀꯨꯁꯤꯗꯤ ꯑꯩꯒꯤ ꯇꯥꯔꯦꯗꯅ, ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦꯀꯣ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ, ꯏꯍꯦ, ꯏꯆꯥꯁꯨ ꯅꯨꯡꯁꯤ, ꯏꯃꯧꯁꯨ ꯅꯨꯡꯁꯤ, ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨꯅꯦ ꯅꯪꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯣꯡꯒꯨꯟ ꯇꯥꯅꯕ, ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯅꯕ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ꯫ ꯄꯥꯕꯨꯡ, ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯀꯟꯅ ꯁꯨ ꯅꯣꯝꯂꯅꯤ꯫ ꯍꯣ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯦꯝꯕꯨꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯦ, ꯇꯜꯂꯛꯇ꯭ꯔꯦ꯫ ꯃꯄꯥꯅ ꯊꯝꯂꯝꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯊꯝꯖꯤꯜꯂꯛꯄꯅ ꯍꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫